ꯃꯩꯇꯩ ꯏ ꯑꯃ ꯑꯣꯏꯕꯒꯤ ꯏꯁꯥꯗ ꯆꯦꯟꯗꯅ ꯂꯩ ꯑꯗꯨꯅꯁꯨ ꯑꯩ ꯍꯟꯊꯅ ꯍꯤꯡꯗꯦ ꯉꯁꯤ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯒꯦꯔꯥ ꯃꯤꯒꯤ ꯃꯤꯠꯇ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯑꯩ ꯈꯣꯡ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯦꯅ ꯀꯔꯤꯝꯇ ꯈꯟꯗꯦ ꯑꯗꯨꯒꯤ ꯊꯧꯅꯥ ꯆꯞ ꯆꯥꯕꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯩ ꯑꯗꯨꯅ ꯑꯩꯗꯤ ꯁꯝꯅ ꯍꯥꯏꯁꯤꯅꯤ ꯐꯥꯒꯤꯗ ꯑꯣꯏꯒꯦꯔꯥ ꯑꯃꯗ ꯑꯣꯏꯒꯦꯔꯥ ꯑꯩꯉꯣꯟꯗ ꯐꯨꯔꯝꯕ ꯆꯦꯟꯈꯣꯏ ꯇꯥꯟꯅꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯩꯅ ꯐꯪꯈ꯭ꯔꯕ ꯅꯉꯛ ꯊꯦꯛꯑꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯑꯦꯄꯨꯇꯤꯅꯥꯎꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯅꯍꯥꯟ ꯑꯩꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯐꯣꯡꯗꯣꯛꯆꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯈꯨꯗꯤꯡ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯀ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀ ꯑꯅꯤꯃꯛꯁꯦ ꯄꯨꯟꯅ ꯊꯥꯒꯠꯂꯦꯕ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯗꯨꯒ ꯐꯦꯁꯕꯨꯛ ꯄꯦꯖꯇꯁꯨ ꯃꯔꯝꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇꯁꯨ ꯁꯤꯖꯤꯟꯅꯕ ꯃꯤ ꯈꯔ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛ ꯁꯤꯖꯤꯟꯅꯔꯒ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯇꯥꯁꯇ ꯂꯩꯇꯕ ꯑꯗꯨꯅ ꯑꯩꯅ ꯊꯥꯗꯣꯛꯄ ꯃꯦꯁꯦꯖꯁꯤꯡꯁꯦ ꯚꯤꯗꯤꯑꯣ ꯈꯪꯗꯦ ꯑꯦꯅꯤꯁꯦ ꯄ꯭ꯂꯦꯠꯐꯣꯝ ꯑꯅꯤꯃꯛꯇ ꯊꯥꯗꯣꯛꯏꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯑꯩꯅ ꯊꯥꯗꯣꯛꯄ ꯀꯥꯟꯗ ꯀꯣꯃꯦꯟ ꯑꯃꯅꯤꯈꯛ ꯂꯩꯌꯦꯕ ꯃꯌꯥꯝ ꯑꯗꯣ ꯀꯣꯃꯦꯟꯗꯣ ꯀꯔꯤꯅꯣ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯑꯁꯤꯒꯤꯗꯃꯛꯇꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯤꯅ ꯑꯩꯈꯣꯏꯁꯦ ꯈꯔ ꯂꯥꯏꯅ ꯂꯧꯔꯤꯁꯦ ꯑꯗꯨꯒ ꯎꯁꯤꯠꯄꯤꯗ꯭ꯔꯤꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤꯁꯦ ꯈꯔ ꯋꯥꯠꯂꯦꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯦ ꯁꯝꯅ ꯂꯩꯕꯗ ꯃꯐꯝ ꯇꯥꯔꯨꯕꯗ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗ ꯊꯣꯛꯂꯛꯄꯒꯤ ꯂꯣꯏꯅ ꯆꯦꯛꯁꯤꯜꯂꯛꯄꯅꯦꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯕ ꯂꯩꯀꯥꯏꯗ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤꯅꯦ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯌꯦꯡꯊꯤꯅꯩꯉꯥꯏꯗ ꯃꯤꯅꯅꯦ ꯑꯗꯨꯒꯤ ꯆꯥꯟꯁ ꯌꯥꯝ ꯂꯧꯋꯤ ꯑꯗꯨꯅ ꯑꯩꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩꯒꯤ ꯃꯣꯠ ꯂꯩꯕꯗ ꯍꯥꯏꯖꯕꯅꯦꯕꯀꯣ ꯑꯩꯅ ꯍꯟꯗꯛ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯩꯗꯤ ꯌꯩꯊꯣꯛꯄꯅꯦꯅꯀꯣ ꯃꯌꯥꯝ ꯇꯧꯅꯤꯡꯕ ꯃꯤꯅꯗꯤ ꯇꯧꯕꯤꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯩꯒꯤ ꯃꯣꯠꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯀꯣꯃꯦꯟꯁꯦ ꯀꯩꯅꯣ ꯑꯩ ꯄꯥꯖꯔꯛꯀꯦꯕ ꯔꯥꯖꯦꯁ ꯁꯤꯡ ꯀꯧꯋꯦꯀꯣ ꯔꯥꯖꯦꯁ ꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯁꯦ ꯔꯥꯖꯦꯁ ꯁꯤꯡ ꯍꯥꯏꯁꯦ ꯁꯤ ꯃꯩꯇꯩꯅꯤ ꯑꯗꯨꯝ ꯈꯪꯉꯦ ꯑꯩꯀꯣ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯕꯣꯟꯙꯨꯁꯤꯁꯨ ꯏꯕ ꯍꯩꯇꯦꯀꯣ ꯕꯣꯟꯙꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯃꯩꯇꯩꯒꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯁꯥꯝꯗ ꯂꯩꯔꯒ ꯑꯗꯨꯕꯨ ꯐꯥꯎꯕ ꯈꯪꯗꯕ ꯅꯝꯕꯔꯒ ꯄꯤꯁꯤꯜꯂꯦ ꯃꯥꯏꯀꯣ ꯃꯥꯏ ꯅꯝꯕꯔꯁꯤꯃꯛꯇꯤ ꯄꯤꯔꯔꯣꯏꯒꯦ ꯔꯥꯖꯦꯁ ꯁꯤꯡ ꯅꯪ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒꯗꯤꯀꯣ ꯅꯪ ꯌꯥꯝ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯑꯩꯅ ꯅꯝꯕꯔ ꯄꯤꯔꯣꯏꯗꯣꯏꯁꯦ ꯅꯠꯇ꯭ꯔꯗꯤꯀꯣ ꯃꯅꯤꯄꯨꯔ ꯇꯣꯛꯑꯣ ꯑꯁꯥꯝꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯅꯅꯦ ꯅꯪꯒꯤ ꯅꯝꯕꯔꯁꯤꯒꯅꯦ ꯐꯣꯟ ꯇꯧꯁꯤꯜꯂꯒꯅꯦ ꯙꯞ ꯇꯧꯕꯗ ꯅꯪ ꯑꯗꯨꯝ ꯅꯀꯣꯛ ꯁꯥꯅ ꯂꯣꯏꯔꯅꯤ ꯑꯗꯨꯅ ꯑꯗꯨꯁꯤꯡ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ ꯑꯩꯗꯤ ꯚꯥꯏꯂꯦꯟꯁ ꯌꯥꯝ ꯄꯥꯝꯗꯕ ꯃꯤꯅꯦ ꯑꯩ ꯉꯁꯤꯐꯥꯎꯗ ꯚꯤꯗꯤꯑꯣꯗ ꯑꯩ ꯈꯠꯅꯕꯗꯒꯤ ꯑꯣꯏꯒꯦꯔꯥ ꯋꯥꯔꯒꯤ ꯃꯇꯥꯡꯗꯒꯤ ꯑꯣꯏꯒꯦꯔꯥ ꯑꯩ ꯐꯠꯂꯥꯎꯅ ꯚꯥꯏꯂꯦꯟꯁ ꯇꯧꯗꯦ ꯑꯗꯨꯒ ꯑꯗꯨꯅꯤ ꯍꯥꯏꯅ ꯑꯩ ꯄꯪꯁꯣꯟ ꯁꯣꯜꯂꯦꯁꯨ ꯈꯟꯕꯤꯒꯅꯨ ꯃꯩꯇꯩ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕꯤ ꯌꯥꯎꯏ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯆꯠꯅꯕꯤ ꯃꯇꯥꯡꯗ ꯐꯔꯛ ꯇꯥꯔꯒꯗꯤꯀꯣ ꯑꯩ ꯃꯅꯥꯛꯇ ꯑꯩꯉꯣꯟꯗ ꯂꯛꯅꯔꯝꯃ ꯑꯃ ꯇꯧꯔꯒ ꯆꯦꯟꯈꯣꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯐꯪꯉꯗꯤꯅꯦ ꯅꯉꯛꯇꯣ ꯆꯞꯈꯥꯏꯔ ꯊꯨꯗꯦꯛꯄ ꯁꯤꯗꯒꯤ ꯂꯦꯡꯕ ꯐꯥꯎ ꯉꯝꯃꯣꯏ ꯑꯗꯨꯅ ꯃꯩꯇꯩ ꯑꯃ ꯑꯣꯏꯕꯒꯤꯀꯣ ꯑꯗꯨ ꯏꯗꯨꯗꯤ ꯌꯥꯎꯏ ꯑꯩ ꯃꯤꯉꯣꯟꯗ ꯎꯁꯤꯠꯇꯕ ꯇꯧꯔꯣꯏ ꯀꯅꯥꯗꯁꯨ ꯂꯥꯜꯂꯣꯏ ꯑꯗꯨꯒꯅꯦ ꯃꯤꯅꯁꯨ ꯍꯦꯛ ꯑꯩꯉꯣꯟꯗ ꯑꯂꯥꯟꯕꯗ ꯍꯦꯛ ꯑꯩꯕꯨ ꯂꯥꯟꯗꯕꯤꯗ ꯑꯗꯨꯒ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯃꯉꯣꯟꯗ ꯑꯩ ꯐꯪꯅꯔꯕ ꯑꯗꯨꯗꯤ ꯂꯦꯝ ꯊꯥꯔꯣꯏ ꯑꯗꯨꯃꯗꯤꯀꯣ ꯃꯩꯇꯩ ꯏ ꯑꯃ ꯑꯣꯏꯕꯒꯤ ꯏꯁꯥꯗ ꯆꯦꯟꯗꯅ ꯂꯩ ꯑꯗꯨꯅꯁꯨ ꯑꯩ ꯍꯟꯊꯅ ꯍꯤꯡꯗꯦ ꯉꯁꯤ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯒꯦꯔꯥ ꯃꯤꯒꯤ ꯃꯤꯠꯇ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯑꯩ ꯈꯣꯡ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯦꯅ ꯀꯔꯤꯝꯇ ꯈꯟꯗꯦ ꯑꯗꯨꯒꯤ ꯊꯧꯅꯥ ꯆꯞ ꯆꯥꯕꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯩ ꯑꯗꯨꯅ ꯑꯩꯗꯤ ꯁꯝꯅ ꯍꯥꯏꯁꯤꯅꯤ ꯐꯥꯒꯤꯗ ꯑꯣꯏꯒꯦꯔꯥ ꯑꯃꯗ ꯑꯣꯏꯒꯦꯔꯥ ꯑꯩꯉꯣꯟꯗ ꯐꯨꯔꯝꯕ ꯆꯦꯟꯈꯣꯏ ꯇꯥꯟꯅꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯩꯅ ꯐꯪꯈ꯭ꯔꯕ ꯅꯉꯛ ꯊꯦꯛꯑꯦ ꯑꯗꯨꯅ ꯑꯩ ꯁꯨꯃꯥꯏꯅ ꯑꯃꯨꯛꯐꯥꯎ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯤꯅ ꯉꯥꯡꯗꯦꯕ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯃꯇꯝꯁꯤꯒ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯀꯣꯃꯦꯟ ꯐꯪꯉꯛꯄꯁꯦ ꯑꯩ ꯉꯥꯡꯉꯦꯕ ꯑꯩ ꯑꯇꯣꯞꯄꯅꯁꯨ ꯎꯖꯁꯅꯨ ꯍꯥꯏꯅ ꯑꯗꯨꯅ ꯑꯩ ꯀꯔꯤ ꯍꯥꯏꯅ ꯉꯥꯡꯉꯤ ꯑꯩ ꯇꯥꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯑꯣꯜꯂꯛꯀꯦ ꯃꯩꯇꯩꯒꯤ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯏꯗꯤ ꯅꯣꯏ ꯅꯥꯄꯥꯒꯤꯔ ꯍꯥꯏꯇꯥꯕ ꯅꯠꯇ꯭ꯔꯥꯅꯦꯀꯣ ꯃꯩꯇꯩꯒꯤ ꯅꯠꯇ꯭ꯔꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯅꯣꯏ ꯅꯥꯄꯥꯒꯤꯔ ꯍꯥꯏꯗꯗꯤ ꯔꯥꯖꯦꯁ ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥ ꯀꯃꯥꯏꯅ ꯑꯁꯥꯝꯗ ꯑꯗꯨꯒ ꯑꯩꯅ ꯏꯔꯦꯀꯣ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯄꯨꯝꯕꯅ ꯅꯦꯠꯂꯗꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯅꯤꯅ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯍꯣꯖꯥꯏ ꯁꯤꯜꯆꯔ ꯑꯦꯚ꯭ꯔꯤ ꯃꯐꯝꯗ ꯂꯩꯒꯦꯔꯥ ꯑꯩꯈꯣꯏ ꯃꯩꯇꯩ ꯇꯥꯕ ꯃꯐꯝ ꯑꯦꯚ꯭ꯔꯤ ꯑꯁꯥꯝ ꯄꯨꯝꯕꯗ ꯃꯩꯇꯩ ꯇꯥꯏ ꯒꯨꯍꯥꯇꯤꯗ ꯈꯪꯉꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅꯅꯦ ꯅꯪꯒꯤ ꯌꯨꯝꯗꯣ ꯀꯣꯏꯁꯤꯜꯂꯒ ꯅꯦꯠꯄ ꯇꯥꯔꯗꯤ ꯅꯪ ꯃꯅꯤꯄꯨꯔꯒꯤꯗꯤ ꯇꯣꯛꯈ꯭ꯔꯣ ꯅꯪ ꯄꯨꯡꯂꯣꯏ ꯂꯣꯏꯅꯤ
ꯋꯥ ꯌꯥꯝ ꯃꯨꯟꯅ ꯈꯜꯂ ꯉꯥꯡꯉꯨ ꯍꯧꯖꯤꯛꯁꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯩꯈꯣꯏꯒ ꯃꯤꯅ ꯑꯩꯈꯣꯏ ꯇꯨꯝꯍꯟꯅꯕ ꯍꯣꯠꯅꯕ ꯑꯩꯈꯣꯏꯗ ꯍꯜꯂꯛꯄ ꯎꯝꯁꯤꯜꯂꯒ ꯏꯁꯥꯒꯤ ꯀꯪꯂꯩ ꯄꯥꯛꯇ ꯐꯥꯎꯗ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯔꯒ ꯅꯪꯅ ꯃꯄꯥꯟꯗ ꯂꯩꯔꯒ ꯑꯗꯨꯒꯨꯝꯕ ꯋꯥ ꯉꯥꯡꯉꯤꯗꯣ ꯀꯔꯤꯒꯤꯅꯣꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯃꯩꯇꯩꯒꯤꯅꯤ ꯅꯠꯇꯦ ꯁꯤꯅꯤ ꯑꯗꯨꯗꯤ ꯀꯅꯥꯒꯤꯅꯣ ꯃꯌꯥꯡꯒꯤꯔꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯩ ꯌꯥꯝ ꯊꯤꯅ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨꯅ ꯑꯩ ꯅꯪꯅ ꯐꯣꯟ ꯑꯃ ꯄꯤꯔꯛꯏꯁꯦ ꯑꯩꯅ ꯐꯣꯟ ꯇꯧꯔꯒꯅꯦ ꯅꯪꯅ ꯐꯣꯟꯗ ꯄꯥꯡ ꯂꯥꯎꯅꯔꯒ ꯑꯩ ꯏ ꯁꯥꯒꯠꯂ ꯇꯣꯛꯀꯅꯤ ꯆꯠꯄꯁꯨ ꯉꯝꯃꯣꯏ ꯅꯪꯁꯨ ꯐꯥꯎꯔꯣꯏ ꯑꯩꯒꯤꯗꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯦꯗ꯭ꯔꯦꯁꯇꯤ ꯀꯩꯗꯤ ꯂꯣꯏ ꯈꯪꯗꯕꯅꯤ ꯅꯪ ꯁꯤꯗ ꯂꯥꯛꯄꯗꯤ ꯇꯣꯛꯈꯣꯅ ꯁꯤ ꯂꯥꯛꯄꯗ ꯑꯩꯒꯤ ꯈꯨꯟꯒꯤ ꯃꯤꯅ ꯑꯗꯨꯝ ꯃꯌꯥꯡꯗ ꯀꯩꯗꯤ ꯂꯣꯏ ꯄꯪꯁꯤꯜꯂ ꯅꯪ ꯑꯩꯅ ꯗꯥꯏꯔꯦꯛꯁꯟ ꯄꯤꯕꯗ ꯅꯪ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯅꯤ ꯇꯨꯍꯥꯎ ꯅꯥꯝꯐꯥꯎ ꯁꯣꯛꯄ ꯉꯝꯍꯧꯔꯣꯏ ꯑꯩꯒꯤ ꯐꯤꯜꯁꯦ ꯂꯣꯏꯕꯤꯗꯅꯤ ꯑꯗꯨꯅꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪ ꯃꯅꯤꯄꯨꯔꯗ ꯐꯥꯎꯗꯅꯦ ꯑꯦꯚ꯭ꯔꯤ ꯃꯐꯝꯗ ꯆꯪꯉꯨ ꯑꯗꯨꯗꯩ ꯑꯗꯨം ꯄꯨꯊꯣꯛꯑꯒꯅꯦ ꯊꯦꯜꯍꯟꯕ ꯉꯝꯒꯅꯤ ꯑꯗꯨꯗꯣ ꯀꯔꯤꯒꯤꯅꯣ ꯈꯪꯕ ꯐꯠꯇꯕꯔꯣꯝꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯨꯡꯁꯤꯅ ꯑꯩꯅ ꯃꯤꯉꯣꯟꯗ ꯅꯨꯡꯁꯤꯅ ꯇ꯭ꯔꯤꯠ ꯇꯧꯔꯨꯕꯒꯤ ꯃꯤꯁꯨ ꯅꯨꯡꯁꯤꯔꯒ ꯁꯤꯅꯤ ꯐꯤꯜ ꯍꯥꯏꯁꯦ ꯅꯪꯅ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯔꯒ ꯐꯨꯅꯔꯨꯔꯒ ꯑꯗꯨ ꯐꯤꯜ ꯅꯠꯇꯦꯀꯣ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯔꯒ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯈꯪꯅꯕ ꯃꯤ ꯂꯩꯔꯗꯤꯀꯣ ꯅꯪꯒꯤ ꯑꯋꯥꯕ ꯇꯥꯕ ꯍꯥꯟꯅ ꯁꯔꯨꯛ ꯌꯥꯒꯅꯦꯕ ꯑꯗꯨꯅ ꯃꯩꯇꯩ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯁꯨꯝ ꯑꯋꯥꯕ ꯇꯥꯔꯤ ꯀꯥꯟꯁꯤꯗ ꯅꯪꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯤꯉꯣꯜ ꯃꯌꯥꯝꯅ ꯀꯞꯄꯤꯗ ꯅꯪ ꯎꯗ꯭ꯔꯥ ꯔꯤꯂꯤꯐ ꯀꯦꯝꯗ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒ ꯅꯪꯅ ꯀꯩꯅꯣ ꯉꯥꯡꯉꯤꯁꯦ ꯑꯁꯥꯝꯗ ꯂꯩꯔꯒ ꯑꯗꯨꯐꯥꯎ ꯈꯪꯗ꯭ꯔꯥ ꯍꯥꯏꯅ ꯃꯩꯇꯩꯒꯤ ꯅꯠꯇꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯣ ꯑꯩꯉꯣꯟꯗ ꯒꯙꯥ ꯐꯙꯥ ꯑꯃ ꯇꯧꯋꯤꯗꯣ ꯅꯪ ꯉꯥꯎꯔꯕꯣ ꯅꯪ ꯀꯔꯤ ꯇꯧꯔꯤꯒꯦ ꯑꯩꯗꯤ ꯐꯤꯕꯝ ꯆꯥꯗ꯭ꯔꯁꯨ ꯃꯌꯥꯝꯒꯤ ꯅꯤꯉꯣꯜꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯤ ꯀꯩꯅꯣꯝꯗꯤ ꯇꯧꯔꯤꯅ ꯃꯤꯅ ꯈꯪꯕꯤꯔꯤꯅ ꯑꯩꯉꯣꯟꯗ ꯅꯪ ꯅꯈꯣꯡ ꯑꯅꯤ ꯌꯥꯎꯔꯁꯨ ꯃꯤꯅ ꯈꯪꯉꯤꯕꯣ ꯅꯉꯣꯟꯗ ꯑꯗꯨꯅꯅꯦ ꯑꯁꯤꯒꯨꯝꯕꯁꯦ ꯇꯧꯅꯨ ꯑꯩ ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯊꯥꯗꯣꯛꯄꯤꯗ꯭ꯔꯕꯅꯤ ꯃꯊꯪꯗ ꯅꯪ ꯑꯃꯨꯛꯀ ꯄꯦꯖꯇ ꯀꯥꯊꯣꯛꯀꯥꯟ ꯇꯧꯔ ꯅꯪ ꯅꯝꯕꯔ ꯊꯥꯗꯣꯔꯛꯀꯅꯤ ꯑꯗꯨꯒ ꯑꯗꯨ ꯃꯇꯨꯡꯗ ꯅꯪ ꯑꯣꯛꯆꯔꯣ ꯑꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯃꯊꯪꯗ ꯍꯥꯏꯔꯛꯇꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇꯅꯤꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯃꯤꯡꯁꯦ ꯃꯁꯤ ꯁꯤꯖꯤꯟꯅꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯅ ꯃꯩꯇꯩ ꯃꯃꯤꯡꯁꯦ ꯀꯨꯀꯤꯅ ꯁꯤꯖꯤꯟꯅꯔꯒ ꯃꯩꯇꯩ ꯁꯥꯕ ꯑꯃ ꯇꯧꯋꯤꯕꯀꯣ ꯄ꯭ꯔꯣꯐꯥꯏꯜꯗ ꯆꯪꯂꯨꯔꯒꯅ ꯃꯣꯏ ꯐꯣꯇꯣ ꯃꯩꯇꯩꯒꯤ ꯃꯤꯒꯤ ꯐꯣꯇꯣ ꯑꯃꯐꯥꯎ ꯌꯥꯎꯔꯣꯏ ꯑꯩꯈꯣꯏ ꯑꯦꯅꯤꯃꯦꯁꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯑꯇꯣꯞꯄ ꯁꯦꯂꯤꯕ꯭रिꯇꯤꯒꯤ ꯐꯣꯇꯣ ꯍꯥꯞꯆꯤꯟꯒꯅꯤ ꯃꯤꯡꯅ ꯆꯞ ꯆꯥꯕꯤ ꯃꯩꯇꯩꯒꯤ ꯊꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯀꯣꯃꯦꯟ ꯑꯃ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒꯤ ꯀꯣꯃꯦꯟꯗꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯍꯥꯏꯕꯗꯤ ꯃꯩꯇꯩ ꯃꯁꯦꯟꯗꯁꯨ ꯈꯟꯅ ꯆꯩꯅꯔ ꯏꯔꯥꯡ ꯊꯣꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯁꯤꯒꯨꯝꯕ ꯇꯧꯕꯁꯤꯅ ꯃꯤꯅꯁꯨ ꯎꯁꯤꯠꯇꯦ ꯑꯗꯨ ꯄꯣꯠꯇꯨꯅꯤ ꯃꯣꯏꯅ ꯆꯥꯟꯁ ꯂꯧꯔꯤꯁꯤ ꯑꯗꯨꯅ ꯈꯔ ꯀꯨꯞꯅ ꯊꯤꯕꯤꯌꯨ ꯃꯥꯅꯤ ꯅꯠꯇ꯭ꯔ ꯕꯠ ꯁꯤ ꯔꯥꯖꯦꯁ ꯁꯤꯡ ꯍꯥꯏꯁꯤꯗꯤ ꯃꯁꯤ ꯕꯦꯔꯥ ꯂꯩꯔꯦꯃ ꯆꯩ ꯂꯩꯔꯦꯃ ꯃꯊꯪꯗꯤ ꯑꯩꯅ ꯄꯥꯔꯛꯇꯣꯏꯁꯤꯅ ꯐꯤꯔꯣꯏꯖꯝꯕ ꯐꯤꯔꯣꯏ ꯑꯣꯏꯗꯣꯏꯔꯥ ꯐꯩꯔꯣꯏꯖꯝꯕ ꯍꯥꯏꯔꯒꯦꯀꯣ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟꯁꯦ ꯐꯩꯔꯣꯏꯖꯝꯕ ꯀꯣꯟꯁꯥꯝ ꯍꯥꯏꯔꯦ ꯑꯩ ꯈꯜꯂꯤꯁꯦ ꯃꯩꯇꯩ ꯃꯆꯥꯅꯤ मासे एक्चुअली फेक अकाउंट सिजिनाइनिबा आइगे कोकना थादबदा मासे कमाय खंगक्के हाबदा माना इरेजे दिवाली हौ भाव यौरे दाय हौ बोक यौरे दाय करी हाइनो जे भाबता आइना हाइजे दिवाली यौदोरे हाइरिबो सोमगी सेन याम फजना आइना रिप्लाई पीनिको अदुगा माना हाइसे नत्तेदा थी फाइनिंग बैने सिबु आंसर राबको आइजु खंगे मैते मचा मनि सिजे सुंदौ तौरोयना अदुदगिदि आइना ओ फाइरो दोइदि मसिगुम्बा अखोय मसेल तौनबा मौंग असिनने कुकी खंदे अतोपा कास्ट की मी खंदे अखोय उसे पीद्रिस मसिने ना हाइजे मसि फाउतै लांदेको याम फजननि मावनै ना हाइजे अखोय मसेल सबाय तौनरोइसे करी नु नुगाइतबा लैजे सिनि महात्मा गांधी निने को हाइये सिबु यानिबो आइबु महात्मा गांधी रो अदो मागे एंगल येंगोगले चुम्मे हाइ ताबने आइनि याम फजना लेमनगे वारी सनाइनिना आइ ऑब्वियसली मानी महात्मा गांधी नि अदु मतुंगदा आइना हाइबनिबको आइना नते मैतेगी ई असेंगवा मपारीने मैतेगी इमी ई असेंगवा मपारीने खंगेदना कुकी की सपोर्टर इबुंगो हेरो हाइना हाइजिलेबको मरमदे जे चिंगनरपदगी हाइबनिबको अदैदि माजे ई दम सागोलपदगी माना ना थौ लैतब्रा नंग लाओ अखोयदा लेट्रिन सेंगो लाओ हाइ माना मसे ताबदा म्याम अदुम खंगबनिको मसी अखोय मसे नते अदु फाउदा आइना माउदा हाइसे करी भापतनो इसिनेना ओइरिबा अखोय मसेलदा वारौरिसे करी नुंगाइतबनो अमुक्ता हाइरो सिनि नांग हाबदि माना कमेन्टजिगा अदुम मैते ममिंग अमो ओइरगा फरक अम तारैसे आइना हाइसे करीदा लालेनो सिनि दाइना हाइसे निंगोल सिंगी नुंगाइतबा येंगाइना थारुबसिगा माना पिरेसिगा कई कमेन्ट जे म्यामनि असि मरक्सिगा अनि खतनि मसि जाउरिसे मसि कमाइननो आइना कुप्ता थिगलपनिबा मिङोंदसु हाबदि चेक्सिन्नबनिबा आइना हाइजेको सिगुम्बा मिसु लै हाबदि मैतै मिङ सिजिनरगा तोरक्तोजा अदुदैदि
ꯑꯗꯨ ꯑꯩꯅ ꯍꯥꯏꯕꯗꯣ ꯋꯥꯔꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯄꯗꯅꯦ ꯃꯥꯅ ꯍꯥꯏꯁꯦ ꯑꯣ ꯅꯪ ꯁꯥꯏꯀ꯭ꯔꯤꯁ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏ ꯑꯩꯁꯦ ꯁꯥꯏꯀ꯭ꯔꯤꯁ ꯗꯣꯛꯇꯔ ꯇꯥꯟꯅ ꯇꯥꯔꯅꯤ ꯍꯥꯏꯀꯣ ꯑꯗꯒꯤꯗꯤ ꯑꯩꯅ ꯍꯥꯏꯔꯦ ꯅꯣꯛꯊꯣꯛꯑꯦꯕꯀꯣ ꯍꯥꯏ ꯑꯗꯨꯏꯗꯤ ꯅꯪ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯉꯛꯄꯅꯤꯅ ꯑꯩꯒꯤ ꯊꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯅꯦꯕ ꯀꯣ ꯐꯤꯖꯤꯀꯦꯜ ꯑꯣꯁꯤꯞꯁꯥꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯥꯝꯗ ꯃꯁꯤ ꯑꯩꯅ ꯈꯨꯝꯃꯦꯕ ꯑꯗꯨ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯑꯃꯨꯛꯐꯥꯎ ꯈꯨꯝꯗꯕꯅꯦꯕ ꯃꯥꯒꯤꯁꯦ ꯁꯨꯝ ꯏ ꯀꯥꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯝꯕꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯃꯥ ꯀꯔꯤ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯃꯌꯥꯡ ꯃꯆꯥ ꯍꯥꯏꯕ ꯃꯌꯥꯡ ꯃꯆꯥꯅꯤ ꯁꯤꯅꯦꯕꯀꯣ ꯑꯩꯁꯦ ꯐꯔꯦ ꯑꯗꯩꯗꯤ ꯑꯩꯅ ꯍꯩ ꯃꯩꯇꯩꯒꯤ ꯏ ꯁꯦꯡꯗꯕ ꯀꯨꯀꯤ ꯑꯦꯌꯥꯔꯒꯤ ꯃꯆꯥ ꯍꯥꯏꯗꯗꯤ ꯀꯩ ꯍꯥꯏꯅꯩꯁꯤꯕꯣ ꯃꯩꯇꯩꯒꯤ ꯏ ꯁꯦꯡꯗꯕ ꯀꯨꯀꯤ ꯑꯦꯌꯥꯔꯒꯤ ꯃꯆꯥ ꯍꯥꯏꯁꯦ ꯁꯤꯗ ꯑꯗꯨꯝ ꯚꯥꯞ ꯇꯥꯔꯕꯅꯤ ꯐꯤꯔꯣꯏꯖꯝꯕ ꯀꯣꯟꯁꯥꯝ ꯍꯥꯏꯅ ꯃꯩꯇꯩ ꯃꯤꯡꯒꯁꯨ ꯁꯤꯖꯤꯟꯅꯔꯤ ꯂꯣꯟꯁꯨ ꯃꯩꯇꯩꯔꯣꯟꯗꯒ ꯉꯥꯡꯉꯒ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯔꯤ ꯑꯩ ꯆꯦꯅꯦꯜꯗꯌꯦꯡꯁꯨ ꯌꯦꯡꯉꯅꯨ ꯑꯩ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯆꯪꯉ ꯌꯦꯡꯉꯣ ꯅꯣꯏꯕꯨ ꯀꯅꯥ ꯌꯦꯡꯉꯨ ꯍꯥꯏꯒꯦ ꯑꯩ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯊ꯭ꯔꯨꯗ ꯆꯠꯄ ꯅꯠꯇꯦ ꯑꯩ ꯅꯨꯡꯁꯤꯕ ꯃꯦꯁꯦꯖ ꯈꯛꯇꯅꯦ ꯊꯥꯗꯣꯏꯕ ꯅꯪ ꯀꯅꯥ ꯌꯦꯡꯉꯨ ꯍꯥꯏꯒꯦ ꯅꯊꯧ ꯂꯩꯇ꯭ꯔꯗꯤ ꯀꯔꯤꯒꯤꯅꯣ ꯆꯪꯉꯛꯏꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯤ ꯆꯥꯕ ꯆꯪꯉꯛꯏ ꯅꯠꯇ꯭ꯔꯣ ꯃꯩꯇꯩꯁꯤꯡꯒꯤ ꯑꯗꯨ ꯍꯥꯏꯇꯥꯕꯅꯤ ꯑꯗꯒꯤꯗꯤ ꯃꯥꯅ ꯏꯃꯥ ꯄꯜꯂꯒ ꯑꯩ ꯃꯦꯁꯦꯖ ꯀꯣꯃꯦꯟ ꯃꯌꯥꯝꯗ ꯎꯠꯄ ꯌꯥꯗ꯭ꯔꯦ ꯏꯃꯥ ꯄꯜꯂꯒ ꯀꯥꯊꯣꯛꯀꯥꯟ ꯋꯥ ꯉꯥꯡꯉꯤ ꯑꯗꯩꯗꯤ ꯑꯩꯁꯦ ꯏꯁꯦ ꯑꯗꯨꯝ ꯁꯥꯎꯒꯠꯂꯦ ꯃꯔꯝꯗꯤ ꯑꯦꯚ꯭ꯔꯤ ꯃꯇꯥꯡꯗ ꯑꯩ ꯌꯥꯏ ꯑꯗꯨꯒ ꯏꯃꯥ ꯏꯄꯥꯒꯤ ꯃꯇꯥꯡꯗꯗꯤꯀꯣ ꯏꯁꯦ ꯐꯖꯅ ꯁꯥꯒꯠꯂꯦ ꯑꯩꯒꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯁꯥꯎꯔꯒ ꯀꯩꯝꯇ ꯀꯥꯟꯅꯕ ꯂꯩꯇꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯀꯣꯃꯦꯟꯗ ꯆꯪꯉꯒꯁꯨ ꯃꯉꯣꯟꯗ ꯐꯨꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯅ ꯀꯔꯤꯝꯇ ꯑꯣꯞꯁꯟ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯑꯩ ꯌꯥꯝ ꯀꯣꯛꯁꯦ ꯏꯪꯊꯔꯒ ꯃꯥꯕꯨ ꯌꯥꯝ ꯐꯖꯅ ꯑꯩ ꯃꯦꯁꯦꯖ ꯄꯤ ꯑꯗꯨꯗ ꯑꯗꯨꯝ ꯈꯪꯉꯦ ꯅꯪꯁꯦ ꯑꯦꯌꯥꯔꯒꯤ ꯃꯆꯥ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯃꯩꯇꯩ ꯃꯤꯡ ꯁꯤꯖꯤꯟꯅꯔꯒ ꯑꯆꯣꯞꯄ ꯂꯣꯟ ꯉꯥꯡꯉꯤꯗꯣ ꯃꯃꯥꯅ ꯇꯥꯛꯄꯤꯕ꯭ꯔꯥ ꯅꯪꯕꯨ ꯑꯣꯏꯅ ꯃꯁꯤꯃꯛ ꯍꯥꯏ ꯇꯥꯕꯅꯤ ꯃꯃꯥ ꯃꯄꯥꯅ ꯇꯥꯛꯇꯕ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯉꯁꯤ ꯑꯗꯨꯃꯥꯏꯅ ꯂꯣꯟ ꯆꯣꯞꯄ ꯉꯥꯡꯉꯤꯁꯦ ꯑꯩꯈꯣꯏꯗꯨꯃ ꯂꯣꯟ ꯆꯣꯞ ꯉꯥꯡꯗꯦ ꯑꯗꯨꯅ ꯑꯩ ꯃꯥꯒ ꯆꯞ ꯃꯥꯟꯅꯔꯒ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯃꯥꯏꯅ ꯂꯣꯟ ꯆꯣꯞ ꯉꯥꯡꯕ ꯍꯩꯅꯗꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯂꯛꯇꯦ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯉꯥꯡꯗꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯅꯤ ꯃꯩꯇꯩ ꯑꯃ ꯑꯣꯏꯕꯒꯤ ꯇ꯭ꯔꯨ ꯃꯩꯇꯩ ꯑꯃꯒꯤꯀꯣ ꯑꯗꯨꯅ ꯑꯀꯥꯝꯄꯦꯠ ꯂꯣꯟ ꯆꯣꯞ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯏꯃꯥ ꯏꯕꯦꯟ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯒꯨꯝꯕ ꯉꯥꯡꯉꯩꯗ ꯋꯥ ꯉꯥꯡꯗꯦ ꯅꯪ ꯉꯥꯡꯉꯤꯗꯣ ꯅꯪꯗꯣ ꯎꯠꯊꯣꯛꯑꯕꯅꯤ ꯅꯪꯁꯦ ꯍꯧꯔꯛꯐꯝ ꯖꯨꯒꯣꯠ ꯆꯥꯗꯕꯅꯤ ꯐꯠꯇꯕ ꯍꯥꯏꯗꯤ ꯅꯪ ꯅꯃꯥ ꯅꯄꯥꯅ ꯁꯣꯏꯕ ꯅꯪ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯀꯣ ꯑꯐꯕ ꯃꯤ ꯌꯥꯎꯔꯝꯒꯅꯤ ꯏꯔꯥꯡ ꯄꯥꯝꯗꯕ ꯂꯥꯟ ꯄꯥꯝꯗꯕ ꯆꯤꯟꯁꯨ ꯀꯥꯝꯗꯕ ꯕꯠ ꯅꯣꯏꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯆꯤꯟꯊꯍꯜꯂꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯒꯦ ꯁꯨꯡꯐꯕꯔ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏ ꯉꯝꯃꯣꯏ ꯑꯗꯩꯗꯤ ꯑꯀꯥꯝꯄꯦꯠ ꯉꯥꯡꯉꯦ ꯑꯗꯨꯗ ꯀꯣ ꯑꯩ ꯁꯤ ꯃꯌꯥꯝꯗ ꯎꯠꯄ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯦ ꯃꯥꯅ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯣ ꯁꯣꯔꯤ ꯀꯣꯃꯦꯟ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯗꯨ ꯃꯇꯨꯡꯗ ꯁꯤ ꯊꯣꯛꯂꯦ ꯃꯥꯒꯤ ꯀꯩꯅꯣꯗꯤ ꯑꯩ ꯀꯣꯃꯦꯟ ꯔꯤꯄ꯭ꯂꯥꯏ ꯄꯤ ꯌꯥꯗ꯭ꯔꯦꯕꯀꯣ ꯃꯥꯒꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯦꯀꯥꯎꯟꯗ ꯆꯪꯉꯨ ꯀꯥꯟꯗ ꯃꯁꯤ ꯊꯣꯛꯂꯛꯄ ꯁꯤꯁꯦ ꯊꯣꯛꯂꯦꯕ ꯁꯤ ꯊꯣꯛꯂꯛꯏꯁꯤꯅꯗꯤ ꯃꯃꯥꯡꯈ꯭ꯔꯦꯕ ꯃꯥꯉꯣꯟꯗ ꯕ꯭ꯂꯣꯛ ꯇꯧꯔꯝꯃꯒ ꯃꯥꯁꯦ ꯑꯩꯒ ꯃꯨꯛꯅꯕ ꯉꯝꯗꯗꯅ ꯂꯤꯠꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯅ ꯑꯀꯥꯝꯕꯦꯠ ꯉꯥꯡꯉꯤ ꯑꯩꯅ ꯑꯐꯕ ꯉꯥꯡꯉꯒ ꯃꯉꯣꯟꯗ ꯖꯩꯕꯗ ꯃꯥꯁꯦ ꯄꯥꯏꯊꯣꯛꯈ꯭ꯔꯦꯕ ꯁꯤꯅꯦꯕ ꯑꯀꯥꯝꯕꯦꯠ ꯉꯥꯡꯉꯒ ꯑꯀꯥꯝꯕꯦꯠꯅ ꯈꯛꯇ ꯅꯠꯇꯦꯕ ꯈꯟꯅꯕ ꯈꯛꯇ ꯅꯠꯇꯦ ꯐꯖꯕ ꯋꯥꯍꯩꯗꯁꯨ ꯃꯤꯁꯦ ꯖꯩꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯃꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩ ꯂꯣꯟꯆꯣꯞ ꯁꯤꯖꯤꯟꯅꯕ ꯍꯩꯅꯗꯦ ꯉꯥꯡꯁꯨ ꯉꯥꯡꯉꯣꯏ ꯆꯦꯅꯦꯜꯗ ꯏꯃꯥ ꯏꯕꯦꯟ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯌꯦꯡꯉꯤꯁꯦ ꯑꯐꯕ ꯃꯦꯁꯦꯖ ꯈꯛꯇ ꯄꯤꯒꯦ ꯍꯥꯏꯅ ꯆꯪꯉꯛꯄꯅꯤ ꯅꯨꯡꯁꯤ ꯏꯃꯥ ꯏꯕꯦꯟ ꯏꯆꯦ ꯏꯆꯟ ꯂꯩꯔꯤꯕ ꯃꯩꯇꯩ ꯀꯗꯥꯏꯗꯁꯨ ꯂꯩꯁꯅꯨ ꯍꯥꯏꯕꯗꯤ ꯋꯥꯔꯜꯒꯤ ꯑꯦꯕ꯭ꯔꯤ ꯃꯐꯝꯗ ꯂꯩꯁꯅꯨ ꯂꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯅꯨꯡꯁꯤ ꯑꯗꯨ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯄꯒꯤꯅꯤ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯑꯩꯁꯨ ꯆꯤꯆꯦꯒ ꯀꯧ ꯈꯣꯠꯇꯅ ꯕ꯭ꯂꯣꯛꯀ ꯁꯦꯝꯃ ꯂꯥꯡꯕꯗꯣ ꯄꯥꯝꯗ꯭ꯔꯤꯗꯣ ꯑꯗꯨꯒꯤꯅꯤ ꯅꯤꯉꯣꯜꯗꯨꯅ ꯑꯩ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇꯨꯒꯤ ꯏꯆꯟꯗꯨꯅ ꯀꯞꯄꯤꯗꯣ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯇ꯭ꯔꯣ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯀꯌꯥꯝ ꯂꯩꯈꯤꯗꯕ ꯌꯥꯎꯔꯤ ꯌꯨꯝꯗ ꯊꯣꯛꯏꯕ ꯀꯨꯝꯍꯩꯗꯨꯒ ꯀꯃꯥꯏꯅ ꯍꯔꯥꯎꯅ ꯑꯩꯈꯣꯏ ꯀꯦꯔ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯆꯠꯄ ꯉꯝꯗꯣꯏꯅꯣ ꯇꯧꯅꯤꯡꯕ ꯃꯤꯗꯤ ꯇꯧꯒꯅꯤ ꯑꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯀꯩꯅꯣꯅꯦ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯔꯥꯏꯠ ꯂꯩꯇꯦ ꯑꯩꯅꯁꯨ ꯍꯧꯖꯤꯛ ꯇꯧꯔ ꯀꯅꯥꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯤꯗꯤ ꯃꯁꯥꯒꯤ ꯋꯥꯈꯜꯅꯦ ꯃꯥ ꯇꯧꯔꯦ ꯍꯥꯏꯅ ꯃꯥ ꯐꯠꯇꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦꯀꯣ ꯁꯤ ꯃꯁꯥꯒꯤ ꯋꯥꯈꯜꯅꯦ ꯃꯁꯥꯒꯤ ꯋꯥꯈꯜ ꯑꯃꯃꯝ ꯊꯝꯕꯗꯤ ꯔꯥꯏꯠ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯊꯝꯖꯕꯅꯦ ꯑꯇꯩ ꯀꯔꯤꯝꯇ ꯂꯩꯇꯦ ꯃꯁꯤ ꯈꯛꯇꯅꯤ ꯃꯌꯥꯝ ꯃꯁꯤꯃꯇꯪ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯗꯦ ꯃꯩꯇꯩ ꯃꯁꯦꯟꯗ ꯑꯗꯨꯒꯨꯝꯕꯅꯦ ꯁꯤꯊꯅꯕ ꯈꯣꯠꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯑꯩꯈꯣꯏꯁꯦ ꯃꯅꯨꯡꯗ ꯑꯃ ꯂꯩꯔꯁꯨ ꯃꯄꯥꯟ ꯎꯠꯀꯅꯨ ꯎꯠꯄꯤꯒꯅꯨ ꯃꯤꯅ ꯎꯁꯤꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯌꯨꯅꯤꯇꯤ ꯂꯩꯇ꯭ꯔꯕꯅꯤ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯝ ꯂꯩꯀꯥꯏꯗ ꯑꯃꯗ ꯌꯦꯡꯉꯣ ꯑꯗꯨꯝ ꯆꯥꯎꯈꯠꯄ ꯁꯨꯡ ꯌꯦꯡꯉꯝꯃꯣꯏ ꯑꯃꯅ ꯑꯃ ꯌꯦꯡꯉꯝꯃꯣꯏ ꯑꯗꯨꯁꯤꯡꯗꯣ ꯁꯤꯗ ꯃꯤꯒꯤꯅ ꯃꯁꯥꯒꯤ ꯃꯁꯦꯟꯗ ꯃꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯁꯦꯟꯗ ꯊꯥꯡꯒꯠꯅ ꯋꯥꯡꯍꯟꯅ ꯃꯥꯅ ꯀꯃꯥꯏꯅ ꯍꯣꯠꯅꯔꯤ ꯃꯥꯏ ꯄꯥꯈꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯗꯨꯅꯅꯤ ꯃꯤꯅ ꯆꯥꯟꯁ ꯂꯧꯗꯣꯏ ꯅꯠꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯆꯥꯟꯁ ꯂꯧꯗꯣꯏꯅꯣ ꯑꯗꯨꯗꯨꯅ ꯌꯥꯝ ꯊꯤꯅ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤꯁꯦ ꯍꯥꯟꯅ ꯂꯩꯔꯛꯇꯦ ꯍꯥꯟꯅꯒꯤ ꯋꯥꯔꯤ ꯂꯣꯏꯈ꯭ꯔꯁꯤ ꯍꯧꯖꯤꯛꯇꯤ ꯂꯩꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯅ ꯃꯩꯇꯩꯁꯦ ꯑꯗꯨꯝ ꯂꯤꯛꯅ ꯇꯥꯗꯅ ꯑꯗꯨꯝ ꯐꯝꯗꯨꯒꯤ ꯑꯗꯨꯝ ꯌꯨꯅꯤꯇꯤꯁꯤ ꯑꯗꯨꯝ ꯆꯠꯂꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯇꯪꯈꯥꯏ ꯇꯥ ꯂꯩꯔꯝꯃꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ
masih nih gini aja ai di cap mana na mai tei kare mayang ri ke loi pun na nu si ne hing lo si ka tan isagi mi ka tan support tok te ne te awa mo lu na support tok nu si ne na le ni si ana mai tei mo ra ga da mai ni ngo cha ko bu khang da bu no nang ko to si thi ya le nang ni number thadok pi hok ti jon na ra bi kam phar ban na tar na phone la ko nang siram ne nang dap to nang uchi ma ko na chang ban ong chang am na ra ba phar ban ma tong noi pe salak salak ka da ka ta no mi thau ta video mi tara ne je sam jam jamba imai ben ise san yeng alo ya khoi ma sen pula lo family mak ni khalin sen ka tan na ti sen tan lo chang ban na youtube adum nang khango sen tan ko chang ban na facebook page ta adu na ai ma sim tang ha ga wari sing asi ti lo sin jare ge duna atopa committee gi mina jo committee ma min sijin na ga samaina khoi ma sen file soina bo nai aduna yam kup na thibu account ko chang ga adu ga mana hairak pa sing do reply sing do adu ko dum pha ban phalau na yek na bi kan mai te aseng bu oram su ya khoi ma sen nung sin na lai si wasi ma dang hara nga se video de lo sin jare ge myam empathy now gi channel bu myam ni ing bi bai dam kana adu ga facebook ki page ki followers myam bu nung si ikong mon na khoim jari masih kita masih matang aja lo sin jare ge mathang video da mu theng na se myam do ring se gi khoim jari na